Welcome to Loksing Japu YouTube channel. Mayam na Loksing oibe aba content kara khudol tamsage mayam content asibu nuai birabadi like share subscribe amsung feedback comment drop tawbiram. Mayam matam mangan da video se hongnab tawse. Ngasidi chamamnaba pokadaba wari ama tawse. 1920s ki matamdani. Haiti haina khangnaba island hai samudra na koisilaga leiba ithat asigi mafam amadani. Nupi macha ama masa yamna sonna mahaki imung manungi misingna doctor da layengna puraki. Adubu nupi macha adu yeng mada saru amasung adubu kupliba sadong khara natana masado akiba fangna soksilam anaba mata leitabagi mami urami doctor singna yeng mada masida doctor singduna penba oidabadagi nupi macha adugi masa pumba asokpa leite yenglami adubu matam sidani yamna ngakpa thogdok ama matung tarakpada lakadawriba nupi macha asigi khongbida getum macha gi makhungumba I thokraga khakkibagi mafam ama fanglami adubu nupi macha mahak asi madugi mafam du khangjaramde karamna oikhibano haiba hidak langta khara masa kangkhatnaba tharaga mayumda halan matam kharagi matungdani imung manungi mina nupi macha adugi hek pokminaba madom chabu nupi macha adubu drug pijaduna yitumna khongbi aduda thinduna madudagi thoglakpa ising machinna chupthoi haibagi maralda farami masi madom cha adubu mayamna furo matung haidorakibini hairi tha mapal leptana nupi macha adudagi madom chana I leptana khongbi adudagi thakki haina phongdoklami I thaklaga hingba jiba makhal singsibu vampire haina khangnai vampire oraba miyoi amagi saktam asi kuchu taifet tana ngawi masa aduso angakko fangna kanba amadi chathok sasin tawbada yamna thune chatpa ngami haina lairik kya da phongdoklami makhoina I chupthokkiba mi adu sibadi sidi adubu mi adusu vampire amamu oli hainarami makoi asi sibadi nai adubu makoi hatpase araiba madi natte mafam amadi makoi da pigidaba chaitheng adugi makha yamna poli hairi Jesus Christ na poktringai chahi lising manga ga changwa gi matamdagi vampire gi wari asi leraki adubu Europe ki funga wari singdagi matam sangna khangnarudraba kaunaruraba matung vampire gi wari asi amung nauna chuwa horaki 18 amasung 19th centuries matam sidagi vampire si amung nauna yamna kinakhiba oiraki Europe ki mafam singda chatpada khulai matik chana puraga masang athok chanaba vampire singdagi lam koiba sing amasung chathok sin tawnabada khulai sing adu puraga chalami masida makhoina khulai haribasi chanam Jesus ki cross lai gi sing amadi vampire singbu sonthanaba semdok sadoklaba nongmai maru sing sibuni vampire killing kit haina vampire hatpada changba khulai pomba yawba set asi puthoklami masi 1821 dagina 1903 gi matamda Belgian gi nongmai saba Nicholas Plomdurna semba saba tawraga Professor Ernst Bloomberg hariba Germany gi Lübeck hariba lam sigi miyoisina yolamni hairi 1897 da Bram Stoker na ikiba novel Dracula hariba si Vlad Dracula third hariba Wallachia haina khangnaba Romania gi lamgi ningthau macha asigi mamingdagi mahakna bhamna sakatpa miyoi mitam ama semlaga wari lyric haibadi novel Dracula haibasi ikibani hairi 14th century dagina 15th century fawgi manungda asengba makki oina Vlad Dracula haiba ningthau macha asi Vlad the Impaler hainasu khangnarami mahak asi mahaki yeknaba singbu faraba matung chai machin tumba mana masa adu fauring lengaga wangna yungduna thammi hairi mahakna hatkirasi lanfam amada nongmada lisingi mathakni hairi thauna handaba luchingba ma oibada mahak asi maming chalami amasung mahaki mihat ludaba thawong kyana mahak asi hujiksu kinari maming tabada mahak asi 1431 da poglaga 1476 da si kibani hairi 21st century matam si fawba vampire gi wari si mayam gi kokta chu kibana Romania gi Wallachia hariba Vlad Dracula third ki leibak sida siraba miyoi amabu machin tumba yot amana thamoi mapa haibidi heart chap chana chinjinduna thabak fauring thabak phakairaga mai thai haibisini masi siraba mi aduna amuk hingalaktuna ahingba mi singdagi I chuptanaba tawbani haina hainarami Countess Elizabeth Bathory hariba nupi asisu bapna sagatpa nupi amagi saktam natte mahak asi asengba makki leirami blood countess haina ma hairagadi mahak pu khangnarami mahaki warisu Bram Stoker gi Dracula hariba novel adugi yamna maru oiba character amani Elizabeth na hatkibasi mahaki manai oiba nupi chatruptagi heli hari mahakna makhoidagi I thaknaba amasung makhoigi iduna irujanaba hatpani hari mahak asi mahaki leiriba ningthau konung adumaktada sidri fawba thamduna mayamna cherak piki havisni Elizabeth asi serial killer fawbani haina hojik sumaming chali
द ꯗꯨꯁꯦꯜꯗꯣꯔꯐ ꯚꯦꯝꯄꯥꯌꯔ ꯃꯁꯤꯁꯨ 19th centuries-ꯀꯤ ꯑꯉꯟꯕ ꯃꯇꯝꯗꯅꯤ ꯖꯔꯃꯟꯒꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯄꯤꯇꯔ ꯀꯔꯇꯦꯟ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯝꯗꯨꯒꯤ ꯄꯥꯎ ꯏꯒꯤ ꯆꯦꯐꯣꯡ ꯑꯃꯅ ꯗ ꯚꯦꯝꯄꯥꯌꯔ ꯑꯣꯐ ꯗꯨꯁꯦꯜꯗꯣꯔꯐ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯄꯥꯎ ꯆꯦꯗꯨꯗ ꯐꯣꯡꯂꯝꯃꯤ꯫ ꯄꯤꯇꯔ ꯀꯔꯇꯦꯟꯅ ꯃꯤ ꯍꯥꯠꯄ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯈꯠꯅ ꯆꯩꯅꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯆꯦꯟꯅꯕꯁꯤ ꯑꯗꯨꯝ ꯐꯅꯌꯥꯝ ꯌꯥꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯇꯝꯗꯨꯒꯤ ꯄꯥꯎ ꯆꯦꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯤ ꯑꯗꯨꯗꯒꯤ ꯏ ꯊꯛꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯕ ꯃꯇꯨꯡ ꯁꯤꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯂꯒ ꯗꯣꯛꯇꯔꯁꯤꯡꯅ ꯕ꯭ꯔꯦꯟ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯛꯖꯥꯝ ꯇꯧꯈꯤ꯫ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯔꯦꯟꯐꯤꯜ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯥꯕꯅꯅꯤ ꯃꯀꯣꯛ ꯕꯦꯔꯥ ꯂꯥꯛꯄꯗꯒꯤ ꯏ ꯊꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯇꯪꯈꯥꯏ ꯈꯥꯏꯗꯠꯂꯕ ꯃꯀꯣꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯌꯥꯝ ꯚꯦꯝꯄꯥꯌꯔꯁꯤ ꯂꯩꯔꯝꯗꯧ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯇꯥꯡꯁꯤꯗ ꯚꯦꯝꯄꯥꯌꯔꯒꯤ ꯀꯟꯇꯦꯟ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫